Mar in Pui General Secretary ni haiba mioima sakhangdaba singna furambagi wahoga mari leinana khana chainabagi thodok makha samtharakpada Churachandpurda mioima leikhidrei taret romna soklei irang laksinaba district administration na curfew thambada natana district asida numit mangani internet service da athingba thamkhrei chawna khana chainabagi thodo sing arang numidang pung 9 makhairom taba duaidagi tholakhibani khana chainabadu da leikhidraba mioedu mar furup ki mioini Mahaki maming Raupui Pakongte, Chahi Kuntra Nipan Rom Surei, Farzol District Talan Village Tagi, Hauzikna Churachandpur Salman Village da Asan Bayum Amadalaibani Hairi. Mahaki Pukchepta, Nongmai Maruna Pan Badagi, Salmat Mission Hospital de Pukatuna, Laikanana Bahona Vada Laikidabani. Loinana Kana Chaina Baduda, Mar Amasung Jomi Yapun Bamioi Taruk Taret Rom Soki Hairi. Impact News of Fangapau, the Kana Chainabagi Todo, Margi area Oriba, Selmat Village Taleba, Tower Amada, Jomi Singna Laklaga, Makogi, Fleck Yungna Bohonarak Padagi Tokibani, Fleck Yungna Ba Hotnabagi Pau Fangbadagi, Mar Volunteer Sing Torakduna, Jomi Volunteer Singa, Nung Tanabamadi, Nauri Kapnaduna, Kana Chainabagi Todok, Torakibani. Todo Duda, Muay Taruk Taretrom Sopagi Matakta, Gari Kayasu Amangata Toki. Nakal anigi muknabaduda nongmai fauba puthoknaduna kapna ki hairi amaromda state force amadi central force na tear gas amadi blank fire tawduna irang laksinaba honabada mioi khara sopan nangki hairi tungda security force na irang adu laksin ki loinana makhata na pamdaba thodok thokpa leitri marasida ngasi ayuktagi hauna security force na Churachandpur town gi akoibada flag march satuna amadi mafam kayada section thaurangi thabak laukhatli Amaromda district administration asu curfew thamduna madi numit mangani internet thingzinduna irang laksinaba honari